ngasi ayu phongkiba tuan manipuri sifungsingdagi maruiba I pausing myamna thamjagi ahanbada sanaleba pauksi da phong maruiba paukhara February 19 gi matungda khwaidagi yamba oina miyoi marfuga mapan positive oire covid center marang kaidabagi khudong sadaba mayokna bahore Say Sigi February 19 Manipur miyoi marfuga homdoi covid positive oiba thenakhiba adugi matungna khwaidagi yamba oina tha manga rungi matungna ngasi state sida sample satruka ama test tawbada miyoi marfuga mapan positive oiba yi thengnaduna positivity rate 14.8 yaukre Haukiba tharom hasida India ki tuan state sing COVID sandorapagi sang wang khalakliba sigi saruk ama oina Manipur su COVID sandokpagi sang lep laitana hengalaktuna state asida laiset asigi pibam tapna lusilakli Haukiba pungkun ge mari da nauna miyoi marfuga mapan positive oikiba sitharaga haujik phawbada state asida positive oikiba apunma missing lakh taraga taruka lising taraga mapan supnagi humfuku humdo yauduna active case sahunga marfuga mangada hengakre State asida nauna positive oiba thena khrabadu Imphal East dagi kungani Imphal West dagi kuntraga mapan Thawbal dagi manga Bishnupur dagi ama Kakching dagi taret Senapati dagi ama Zaribam dagi ani Tengnopal dagi ama Urkhul dagi ani Kangpokpi dagi ama Chuchampur dagi ama amadi Sandil dagi amani Makhoige naknaramba singi khungul liba amadi makhoige laifam sing cantonment area oina lakthokpagi thabak paikhatpa hokre haukiba pung kungamari isida state asida miyoi kungamari COVID narubadagi fagalaktuna disaster tawki makhoi tharaga hujik phawbada lais asi naruraga fagalakhraba apunba missing lamaga lising kuntraga mangaga saniga humdraga mari yauduna fagalakpagi sangchada 98.18 yokre nauna disaster tawkhraba sing asi hana home isolation da quarantine tawduna leramba miyoi sing hari State asigi oina haukiba pung kungamari sida COVID positive oiba miyoi amata sikibagi report lekti maram asina haujuk phawbada laiset asina maram oiduna laikhidraba missing lising aniga samaga kunda adumak lairi tha asigi taraga mari da state asigi tuan vaccination center singda miyoi lising hunga sutmagi kunga tereta vaccine kapki makhoi tharaga haujuk phawbada vaccine kapkraba apunba masing lakh kunga mapanga lising Maudraga taruka sutnagi humfugani panyakre saira sida India ki oina hokiba pung kunga mari sida miyoi lising kunga kuntraga nipan positive oiba thengnabaga loinana laiset asina maramoiduna miyoi nifuga tere laikidre Union Health Ministry digi phangbo report ki matungina nauna positive okiba singa si tharaga haujuk phawbada leba sida positive okiba apunba missing Crore mariga lakh kuntraga tereka sutmagi lising taraga kunga tere yaukre nauna miyoi nifuga tere laikidaba si tharaga haujuk phawbada leba sida laiset asina maramoiduna laikidraba missing lakh mangaga lising kunga mangaga satruka mari yaukre nauna laikidraba miyoi singasi Kerala digi kun West Bengal digi manga Maharashtra digi mari Punjab digi ahum Assam digi ani Bihar digi ani Haryana digi ani Uttarakhand digi ani Delhi digi ama Goa digi ama Gujarat digi ama Himachal Pradesh digi ama Karnataka digi ama Nagaland digi ama masum Sikkim digi amani Leba asida nauna miyoi lising taraga taruka samapan ga maudraga mari laiset asidagi fagalakhibaga loinana leba asigi oina recovery rate chada 98.48 ta leiri Manipur ga yumlo nariba Mizoram da sumiyoi samaga taraga mapan positive oiba thenaki loinana Arunachal Pradesh da sumiyoi nifuga homdoi positive oiba thenaki haina pawuksna makhatari nakalamaromda Manipur COVID ki case noma kangdan lep laitane hengalaktuna active case Sahunga marfuga mga yauksilakpa sida COVID care center matik sana madi marang kaina laitabana COVID positive oiba miyoi sina kudong sadaba mayokna bahore Laiset asi positive oiraga kahena symptom utaba miyoi singbu health department gi mari lainaba official sina yariba makai home isolation tawduna lainaba pauk takpiri adubo home isolation tawbi kudong saba laitaba patient singdadi sauna awaba mayoknari state asigi oina COVID care center asi district hospital singamadi are doing asi khakta hangli masidasu hana COVID thengnanaba Contract loramba medical staff sing adu thabak laukthokna khibadagi COVID center sing the staff ward pi khudong sata ba mayukna bhaure loinana makhatana center sing hangdokpagi tangai fadabus lakli haina pausna phungdorakli makasa tarak point isel express ta phong mato papawna torel da lukhib angang sina phangkhre ngara nungthil pung ama makhairom tabada Imphal East district ki maitai kairang mamang laikai khonang makhong mapa Imphal torel da nupa masa manga irujabada ani amana
ꯏꯁꯤꯡꯗ ꯂꯨꯞꯈꯤꯕꯗꯒꯤ ꯊꯤꯕ ꯈꯪꯗꯅ ꯂꯥꯛꯈꯤꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯅꯤꯃꯛ ꯉꯔꯥꯡ ꯑꯊꯦꯡꯕ ꯑꯃꯗꯤ ꯉꯁꯤ ꯅꯨꯡꯊꯤꯜ ꯁꯤꯅ ꯐꯪꯕ ꯉꯝꯈ꯭ꯔꯦ꯫ ꯇꯨꯔꯦꯜꯗ ꯇꯥꯁꯤꯟꯈꯤꯕꯗꯒꯤ ꯁꯤꯅ ꯐꯪꯈ꯭ꯔꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯅꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯂꯦꯟꯂꯦꯠꯀꯥꯏ ꯇꯧꯊꯥꯡ ꯆꯩ 12 ꯑꯄꯛꯄ ꯑꯥꯂꯦꯟ ꯇꯧꯊꯥꯡ ꯂꯩꯐꯝꯅ ꯀꯣꯟꯁꯝ ꯇꯦꯡꯇꯥꯗꯒꯤꯅꯤ꯫ ꯃꯍꯥꯛ ꯍꯧꯖꯤꯛ ꯁꯉꯥꯐꯝꯗ ꯂꯩꯕ ꯈ꯭ꯔꯤꯁ ꯖꯣꯇꯤ ꯁ꯭ꯀꯨꯜꯗ ꯀ꯭ꯂꯥꯁ 5 ꯇꯝꯂꯤ ꯑꯃꯗꯤ ꯖꯦꯡꯖꯟ ꯂꯨꯡꯗꯤꯝ ꯆꯩ 12 ꯑꯄꯛꯄ ꯉꯝꯈꯣꯡ ꯂꯩꯐꯝꯅ ꯈꯣꯡꯁꯥꯏ ꯖꯦꯡꯃ ꯍꯧꯖꯤꯛ ꯁꯉꯥꯐꯝꯗ ꯂꯩꯕ ꯗꯦꯕ ꯁ꯭ꯀꯨꯜꯗ ꯀ꯭ꯂꯥꯁ 5 ꯇꯝꯂꯤꯕ ꯃꯍꯩꯔꯣꯏꯅꯤ꯫ ꯉꯔꯥꯡ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ 5 ꯏꯝꯐꯥꯜ ꯇꯨꯔꯦꯜꯗ ꯏꯔꯨꯖꯕꯗ ꯏꯁꯤꯡꯗ ꯂꯨꯞꯈꯤꯕꯗꯒꯤ ꯑꯉꯥꯡ ꯏꯃꯨꯡ ꯃꯅꯨꯡꯅ ꯍꯩꯉꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 3 ꯇꯥꯕꯗ ꯄꯥꯎ ꯄꯤꯔꯕ ꯃꯇꯨꯡꯗ ꯍꯩꯉꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯇꯤꯝꯅ ꯃꯐꯝꯗꯨꯗ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯟꯈꯤ꯫ ꯏꯁꯤꯡꯗ ꯂꯨꯞꯈ꯭ꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯅꯤ ꯑꯗꯨ ꯊꯤꯅꯕ ꯃꯅꯤꯄꯨꯔ ꯐꯥꯌꯔ ꯁꯥꯔꯚꯤꯁ, SDRF, NDRF ꯑꯃꯗꯤ ꯏꯝꯐꯥꯜ ꯏꯁ ꯄꯨꯂꯤꯁꯀꯤ ꯇꯤꯝꯁꯤꯡꯅ ꯂꯨꯞꯈ꯭ꯔꯤꯕ ꯑꯉꯥꯡ ꯑꯅꯤꯒꯤ ꯍꯛꯆꯥꯡ ꯐꯪꯅꯕ ꯊꯤꯈꯤ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10:40 ꯇꯥꯕꯗ ꯂꯦꯟꯂꯦꯠ ꯀꯥꯏ ꯇꯧꯊꯥꯡꯒꯤ ꯍꯛꯆꯥꯡ ꯐꯪꯕ ꯉꯝꯈꯤ ꯑꯗꯨꯒ ꯖꯦꯡꯖꯝ ꯂꯨꯡꯗꯤꯝꯒꯤ ꯍꯛꯆꯥꯡꯅ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 5:30 ꯇꯥꯕꯗ ꯐꯪꯕ ꯉꯝꯈꯤ ꯍꯥꯏꯅꯁꯨ ꯄꯜꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯄꯥꯀꯤꯁꯇꯥꯟ ꯅꯨꯄꯥ ꯑꯃꯅ ꯃꯆꯥꯁꯤꯡꯒꯤ ꯃꯤꯠꯃꯥꯡꯗ ꯃꯁꯥꯒꯤ ꯅꯨꯄꯤꯕꯨ ꯏꯁꯤꯡꯗ ꯐꯨꯠꯂꯒ ꯍꯥꯠꯈ꯭ꯔꯦ꯫ ꯌꯥꯝꯅ ꯇꯥꯡꯅ ꯊꯣꯛꯄ ꯊꯃꯣꯏ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯃꯗ ꯄꯥꯀꯤꯁꯇꯥꯟꯅ ꯃꯄꯨꯔꯣꯏꯕ ꯑꯃꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯑꯆꯧꯕ ꯄꯥꯇ꯭ꯔ ꯑꯃꯗ ꯍꯥꯞꯁꯤꯟꯗꯨꯅ ꯏꯁꯤꯡ ꯍꯩꯖꯤꯜꯂꯒ ꯃꯩꯖꯥꯎ ꯊꯥꯒꯠꯇꯨꯅ ꯐꯨꯠꯂꯕ ꯃꯇꯨꯡꯗ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯥꯀꯤꯁꯇꯥꯟꯒꯤ ꯁꯤꯟꯙ ꯄ꯭ꯔꯣꯚꯤꯟꯁꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯃꯕꯥꯅꯤꯅ ꯄꯣꯛꯆꯕ ꯃꯆꯥ 6ꯀꯤ ꯃꯤꯠꯃꯥꯡꯗ ꯑꯉꯥꯡꯁꯤꯡꯒꯤ ꯃꯄꯥ ꯑꯗꯨꯅ ꯃꯃꯥꯕꯨ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯅ ꯃꯤꯗꯤꯌꯥ ꯔꯤꯄꯣꯔꯠ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯅꯔꯒꯤꯁ ꯀꯧꯕꯤ ꯂꯩꯈꯤꯗ꯭ꯔꯕꯤ ꯑꯗꯨꯒꯤ ꯍꯛꯆꯥꯡ ꯍꯧꯈꯤꯕ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇ ꯄꯨꯂꯤꯁꯅ ꯐꯪꯕ ꯉꯝꯈꯤ꯫ ꯁꯤꯟꯙ ꯄ꯭ꯔꯣꯚꯤꯟꯁꯀꯤ ꯃꯅꯨꯡꯆꯟꯅ ꯂꯩꯕ ꯒꯨꯜꯁꯟ-ꯏ-ꯏꯀꯕꯜ ꯑꯦꯔꯤꯌꯥꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯑꯃꯒꯤ ꯆꯥꯛꯁꯪꯗ ꯑꯆꯧꯕ ꯄꯥꯇ꯭ꯔ ꯑꯃꯒꯤ ꯃꯅꯨꯡꯗ ꯄꯨꯂꯤꯁꯅ ꯅꯔꯒꯤꯁꯀꯤ ꯍꯛꯆꯥꯡ ꯑꯗꯨ ꯊꯦꯡꯅꯔꯛꯈꯤꯕꯅꯤ꯫ ꯃꯍꯥꯛ ꯃꯄꯨꯔꯣꯏꯕꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯐꯨꯠꯂꯒ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯅ ꯑꯦꯖꯦꯟꯁꯤꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯄꯨꯂꯤꯁꯀꯤ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯕꯥꯖꯥꯋꯔ ꯑꯦꯖꯦꯟꯁꯤꯗ ꯂꯩꯕ ꯑꯁꯤꯛ ꯀꯧꯕ ꯃꯄꯨꯔꯣꯏꯕꯗꯨ ꯍꯥꯟꯅ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯋꯥꯆꯃꯦꯟ ꯑꯣꯏꯅ ꯊꯕꯛ ꯇꯧꯔꯝꯕꯅꯤ꯫ ꯃꯍꯥꯛ ꯃꯇꯝ ꯑꯗꯨꯗ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯁꯔꯚꯦꯟ ꯀ꯭ꯋꯥꯇꯔꯗ ꯊꯥ 7 ꯂꯩꯔꯝꯃꯤ꯫ ꯇꯝꯊꯤꯔꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯁꯤꯛꯅ ꯑꯄꯤꯛꯂꯤꯕ ꯃꯆꯥ 3 ꯄꯨꯔꯒ ꯂꯣꯠꯈ꯭ꯔꯦ ꯍꯥꯏꯅ ꯂꯩꯈꯤꯗ꯭ꯔꯕꯤ ꯚꯤꯛꯇꯤꯝ ꯑꯗꯨꯒꯤ ꯆꯍꯤ 15 ꯁꯨꯔꯕꯤ ꯃꯆꯥꯅꯨꯄꯤꯅ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯛꯈꯤꯕꯅꯤ꯫ ꯑꯦꯖꯦꯟꯁꯤꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯤꯁꯇ꯭ꯔꯤꯛ ꯏꯁꯀꯤ ꯁꯤꯅꯤꯌꯔ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯑꯣꯐ ꯄꯨꯂꯤꯁ ꯑꯕꯗꯨꯔ ꯔꯍꯤꯝ ꯁꯦꯔꯥꯖꯤꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯂꯩꯈꯤꯗ꯭ꯔꯕꯤ ꯑꯗꯨꯅ ꯊꯅꯝꯕ ꯑꯉꯥꯡ 3 ꯍꯧꯖꯤꯛ ꯄꯨꯂꯤꯁꯀꯤ ꯀꯁꯇꯗꯤꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯆꯪꯖꯐꯝ ꯂꯧꯍꯜꯂꯤ꯫ ꯃꯈꯣꯏꯁꯤꯡꯕꯨ ꯉꯁꯤ ꯐꯥꯎꯕ ꯃꯁꯥꯗ ꯑꯀꯤꯕ ꯐꯥꯎꯕꯗꯒꯤ ꯊꯛ ꯅꯤꯛꯄ ꯑꯃꯁꯨꯡ ꯃꯤ ꯎꯕ ꯌꯥꯗꯕꯒꯤ ꯐꯤꯚꯝ ꯃꯥꯌꯣꯛꯅꯔꯤ꯫ ꯂꯩꯈꯤꯗ꯭ꯔꯕꯤ ꯑꯗꯨꯒꯤ ꯍꯛꯆꯥꯡ ꯃꯦꯗꯤꯀꯣ ꯂꯦꯒꯦꯜ ꯐꯣꯔꯃꯦꯂꯤꯇꯤꯁꯤꯡ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛ ꯄꯨꯂꯤꯁꯅ ꯖꯤꯅꯥ ꯄꯣꯁꯠ ꯒ꯭ꯔꯦꯖꯨꯋꯦꯠ ꯃꯦꯗꯤꯀꯦꯜ ꯁꯦꯟꯇꯔꯗ ꯊꯝꯈ꯭ꯔꯦ꯫ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯊꯤꯖꯤꯟꯕꯗ ꯑꯃꯗꯤ ꯅꯧꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯐꯣꯡꯗꯣꯔꯛꯄꯗ ꯁ꯭ꯇꯦꯠꯃꯦꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯝꯊꯤꯔꯕ ꯃꯄꯨꯔꯣꯏꯕꯗꯨꯅ ꯑꯍꯥꯟꯕꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯃꯣꯟꯅ ꯅꯝꯁꯤꯟꯗꯨꯅ ꯁꯣꯔ ꯊꯤꯡꯍꯟꯗꯨꯅ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯃꯩꯖꯥꯎ ꯊꯥꯒꯠꯂꯤꯕ ꯑꯆꯧꯕ ꯄꯥꯇ꯭ꯔ ꯑꯗꯨꯗ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯕ ꯃꯇꯨꯡꯗ ꯄꯥꯇ꯭ꯔ ꯑꯗꯨꯒꯤ ꯃꯈꯨꯝ ꯈꯨꯝꯖꯤꯟꯈꯤꯕꯅꯤ꯫ ꯂꯩꯈꯤꯗ꯭ꯔꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡ ꯅꯥꯝꯃꯁꯨ ꯍꯛꯆꯥꯡꯗꯒꯤ ꯇꯣꯉꯥꯟ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯔꯤ꯫ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯃꯄꯨꯔꯣꯏꯕꯅ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯑꯗꯨꯕꯨ ꯍꯥꯠꯈꯤꯕꯅꯣ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯑꯗꯨꯃꯥꯏꯅꯃꯛ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯔꯥꯟꯕ ꯃꯑꯣꯡꯗ ꯃꯄꯨꯔꯣꯏꯕꯒ ꯑꯔꯣꯟꯕ ꯃꯔꯤ ꯊꯝꯁꯤ ꯌꯥꯗꯕꯗꯒꯤ ꯁꯣꯔ ꯊꯤꯡꯍꯟꯗꯨꯅ ꯍꯥꯠꯄ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯍꯥꯏꯅ ꯆꯤꯡꯅꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯦꯁ ꯑꯃ ꯔꯦꯖꯤꯁꯇꯔ ꯇꯧꯈꯤꯕꯒ ꯂꯣꯏꯅꯅ ꯁꯁꯄꯦꯛ ꯑꯗꯨꯕꯨ ꯐꯒꯠꯅꯕꯒꯤꯗꯃꯛ ꯄꯨꯂꯤꯁꯅ ꯊꯤ ꯍꯨꯝꯕꯒꯤ ꯑꯀꯟꯕ ꯊꯕꯛ ꯂꯧꯈꯠꯄ ꯍꯧꯈ꯭ꯔꯦ꯫ ꯉꯁꯤꯗꯒꯤ ꯆꯍꯤ 13ꯒꯤ ꯃꯃꯥꯡꯗ ꯍꯥꯏꯕꯗꯤ ꯀꯨꯝꯁꯤꯡ ꯏꯪ 2018ꯒꯤ ꯅꯕꯦꯝꯕꯔ ꯊꯥꯗ ꯃꯐꯝ ꯑꯗꯨꯗ ꯌꯨꯝꯕꯥꯜꯂꯕꯤ ꯅꯨꯄꯤ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯕꯨ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯗꯨꯒꯤ ꯕꯨꯗꯤ ꯄꯥꯔꯠꯁꯤꯡ ꯊꯣꯡꯗꯨꯅ ꯆꯥꯅꯕ ꯍꯣꯠꯅꯔꯝꯕꯒꯤꯗꯃꯛ ꯄꯨꯂꯤꯁꯅ ꯐꯒꯠꯄꯒꯤ ꯊꯧꯗꯣꯛꯁꯨ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯃꯄꯨꯔꯣꯏꯕꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯂꯨꯍꯣꯡꯅꯕ ꯍꯣꯠꯅꯩ ꯍꯥꯏꯕꯒꯤꯗꯃꯛ ꯃꯄꯨꯔꯣꯏꯕꯕꯨ ꯍꯥꯠꯂꯝꯕꯅꯤ ꯍꯥꯏꯔꯤ ꯍꯥꯏꯅ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯍꯨꯏꯌꯦꯂꯥꯟ ꯄꯥꯎꯗ ꯐꯣꯡꯕ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯃꯅꯤꯄꯨꯔ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯀꯃꯤꯁꯟ ꯆꯤꯌꯔꯄꯔꯁꯟ ꯃꯦꯝꯕꯔ ꯑꯃꯁꯨꯡ ꯁ꯭ꯇꯥꯐꯁꯤꯡ ꯍꯥꯞꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯀꯣꯔꯠꯇ ꯋꯥꯀꯠꯂꯛꯂꯤ꯫ ꯍꯥꯏꯀꯣꯔꯠꯅ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯀꯃꯤꯁꯅꯔ ꯂꯣ ꯑꯃꯁꯨꯡ ꯀꯃꯤꯁꯟꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯗ ꯑꯣꯒꯁꯠ 18, 2022 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯄꯥꯎꯈꯨꯝ ꯄꯤꯔꯛꯀꯗꯕ ꯅꯣꯇꯤꯁ ꯏꯁꯨ ꯇꯧꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯀꯟꯐ꯭ꯂꯤꯛ ꯁꯤꯆꯨꯋꯦꯁꯟ ꯃꯥꯌꯣꯛꯅꯕ ꯃꯐꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯅꯤꯄꯨꯔ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯀꯃꯤꯁꯟ MHRCꯒꯤ ꯆꯤꯌꯔꯄꯔꯁꯟ, ꯃꯦꯝꯕꯔ, ꯖꯨꯗꯤꯁꯤꯌꯦꯜ ꯑꯃꯁꯨꯡ ꯃꯊꯧ ꯇꯥꯕ ꯑꯣꯐꯤꯁꯔ ꯑꯃꯗꯤ ꯁ꯭ꯇꯥꯐꯁꯤꯡ ꯍꯥꯞꯆꯤꯟꯐꯝ ꯊꯣꯛꯂꯕꯁꯨ ꯍꯥꯞꯆꯤꯟꯗ꯭ꯔꯦ ꯍꯥꯏꯔꯗꯨꯅ ꯂꯩꯉꯥꯛꯀꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ, ꯀꯃꯤꯁꯅꯔ ꯂꯣ ꯑꯦꯟ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯐꯤꯌꯔꯁ ꯑꯃꯁꯨꯡ ꯀꯃꯤꯁꯟ ꯑꯁꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯃꯊꯛꯇ
High Court of Manipur wakalakpadagi kona lakhotuna khannaraga mari leinariba official ahumsida mathang thagi taraga tere phawgi manungna pakhum pirakadaba noticing issue tawkre wakat asi Imphal gi Palace compound gi yu Novo Kishore say yankhagi mapan apokpole kidraba yu kala koba miyemana petitioner oiduna public interest litigation PIL oina file torakibani Mahaki PIL asigi respondent singna Manipur lenga ki chief secretary Commissioner Law and Legislative Affairs amasung Manipur Human Rights Commission gi secretary ni petitioner na court wakat libana Manipur Human Rights Commission Human Rights Act 1993 na tangai fadana tawgadabani haiba wafam pirasu commission asigi chairperson member judicial amasung commission gi mathok tabu officer amasung staff sing respondent official ahumna hapsindre haibisini ngasidagina sahi anironggi mamang August 8 English singaniga taraga mapanda commission asigi chairperson amasung member judicial amagi ahangba post mention na bagidama commissioner law and legislative na notification mathoki adumaina ma haujuk phaw notification da thokiba sahi anirom phajilaklaba phaw commission asigi hapsinpham thokliba chairperson amasung member judicial gi post hapsindre Masig mathakta commission asigi secretary respondent number 3 gi maikedegisu commission asibu mapung fana salaibada mathok tariba officer sing amasum staff sing hapsindre thawong asi Manipur Human Rights Commission Service Rules 2021 gi mayoktani haibisini Maramasina ko ana PIL asigi official respondents ahumda commission asigi chairperson member judicial amasum mathok tabu officer amasum staff sing hapsinanaba direction PBU haibisini Petitioner na court makatana fongdurak libana commission asi June 13 English sing magsambon maudraga ni panda Protection of Human Rights Act 1993 ki makada linkat khibani linkat paga iroinana commission asigi ahan batam gi chairperson amasu member sing appointment piduna khanki aduga ani subatamna kumza English sing ani ga manga gi me ri hawraga English sing ani ga tara gi me fawa mathau pangthoram khibani Haujik ladiba tamasina kumza English ngi taraga nipan August gi mathau tawa horakibani aduga commissioner siga ani supa masum haujik ladiba tamasisu High Court of Manipur na pirakiba direction gi matungina linkhatuna mathau pangtho halakibani loinana January mari English ngi ga taraga nipan senior advocate khaide Manipur commissioner sigi member amakhaktmak oina appointment pibu loinana chairperson gi thabak thoram sing pangthokpada ayaba pirakibani adubu ma ki matam mathang thagi kunthraga mathoi August kunthraga mathoi English ngi ga kungani thoida loire haba wafam court fundurakhi Matter asi ngasi Chief Justice amasum Justice ahantem bimol gi bench na lokalakpagi petitioner gi maikede council Okram Newton Kumar amasum Okram Kiranjit na lepki petitioner gi maikede lepki council singi submission sing taraba matuna ko na official respondent ahumda mathang thai gi taraga tret phau gi manungna pakhum pirakadaba notice sing issue tawki Kona issue tabu notice sing adu respondent ahungi mod siladuna advocate generals Lenin Hizam lauki adu case asigi maintainability gi matangda preliminary objection ama pakhumoina submit tarokna bigi matam pibina bahijaki court ki maikedi gi advocate general gi player adubu ayaba piraduna PIL asiga mari leinaba tawgadaba thabak sing mathangi case asigi numita pangthoklagani hairaduna case asi mathang thagi taraga treta amukhana list tawna direction pikhi haina spouse na fongdorakli Makasa tarak poina to papaw mana COVID positive oirakpada sai taragani thui ki angang yaure anoba case marfugom panthengnare active case ahunga marfuga manga sure Jenims the COVID patient singidama khak tuna thamlakwa phamung taragani pan pik thale Ngarangi Health Department gi report anoba positive case hundraga tere thengnabadigi miyoi kunga manga naba fogalaktuna discuss tawkhrabusu upon be active case masing sahumga kun surakhibadu ngasi nungthil gi report adi hauki babung kungi mari gi manungda anoba COVID-19 gi positive case marfuguma pan thengnare haibaga loinana ngasi su miyoi kunga mari discuss tawkhrabusu active case gi masing sahumga marfuga manga sure hari adumoinamak social media ra upload tawnarakpa Jenims gi departments of Microbiology ki Associate Professor Amana Khuyek Piba Viral Research and Diagnostic Laboratory VRDL Jenims asigi COVID-19 RT-PCR gi lamai manga panba test report tadi Jenims the sample kuntragatare test tawbigi manungda positive case taraga humdoi thengnare hairi aduga positive oiraba singi manungda masagi sei taraga nei to khaktama ngari be nupa masa masu yawi hairi adumana ma health services ki additional director amasum spokesperson Dr. Khoram Saskumar Mangang Jenims ta thengnaba positive case taraga mathoi khaktani hairi hene su paus na phungdorakli
Report ani sigi marakta Zenimsta thengnaba active case ki masingda manaraktabana laingaki maikedi nungtigi thengnaba active case singi masing yamanbadigi miyamda mi paiba poktanaba masing khara tharaga phongdoklabra haibigi wafam tholakle natragana Zenimski Microbiology Department ki Associate Professor amana PDP report asiga Health Services ki report ki marakta karambana asuma oigadaribano haibigi wafam su tholakli haina supalli Amaromda laina asibu mayoknanaba leptana laukholakpa section tharongsingi manungsana ngarang phawbra Manipur ki tuan health facility singda phangankiba oxygen cylinder singi apunba masingna D type maudraga mapan B type taraga mapani adubo active case sing home isolation tawtuna leibaga loinana numit khudingi thengnaba positive case singi masing yamna niamna hantharubudigi Jenims amasum Rims ki covid patient singi nam akhandana khaktuna thamlakliba phamung sing mathangsina sama amasum nifuga taret oirambadu Jenims ki di numit kharani gi mamangdagi phamung taraga nipan hantahan khraga Rims ki di phamung nifu kutare aduma khaktuna thamli hari adubu active case ki masing sahunga marfuga mga surakpati ki Jenims ta covid patient singi damak ta khaktuna thamlakpa phamung taraga nipan patient singna pik thale aduga Rims ki phamung nifu kutare ki manungna patient taraga mga leibadigi hangduna leiba phamung kuntraga ni thik ngairi haidi hanesu pawsna makhatana su phongdorakli Makasa tarak poina to papaw Manipur ki BJP na lusingba lengak saugat pa party singi MLA singna Draupadi Murmu da bot loina pigatra. Housing Lebasi ki President oiriba Ramnath Kovind gi matam thasi ki kungamari ta loira da ba matungina ma ki mahut tarak taruk suba Lebasi ki anawa President khanana bagidama thasi ki taragani pana pangthoklaga da ba Presidential poll 2022 da Manipur ki BJP na lusinglakliba anawa lengak pu sagotna rakhiba political party singi MLA singna BJP na lusingba AND lengak ki mireb oiribi Draupadi Murmu da bot loina wak pirakadra natragana pirak loidra haipigi wafam tholakle Thasi ki taragani pana lebasi ki state amasum union territory punamakta pangthoknabagi dama sem sab lusilaglaba presidential policy da Manipur yoina BJP no lusingba lengak pu sagoliba party singi manungdagi ANPP amasum JDU gi MLA punamagna lenga sida sagotlibana BJP gi mereb oiribi Draupadi Murmu da loinamak vote pigadra natragna pi roidra haibigi matangda ngasi pauksi sina ahanbada MLA taret lairiba ANPP gi maikedi MLA amaga telephone hori sanaki BJP na lusinglakliba Manipur laingakta ANPP na sagotle habigi wafam phongna laukthoktu ngasi fawbra sagolakpaga iroinana anoba laingaki ahanwa assembly mi phamna fawba ruling bench ta phamduna saruk yakraba haujuk fawbi goina party sida ministerials bat fawba piraktre aduga ngarang minister na laingaki makhata leba tuan board agency khragi chairperson sing oina MLA tarabu appointment pikibadasu ANPP gi MLA amata yaholakidaba sina ANPP na lenga sibu sogatpada kari karamba ohongba leibigi natragana leitabagi haina songki loinana presidential election pangthoklamdai da Manipur gi politicals arena da ahongba khara lakliba sina ANPP na lenga sibu sogatpada ithil pibra haiba wangsu hangkibaga loinana hanadagi su sogatuna lakliba ANPP na BJP na lusingba NDA gi lenga ki mireb Draupadi Murmu da bot loina makpi gidra haiduna hangkibada magna masig matan haujuk phawbi goina party goiba anoba mi phamna singba pangthoktuna warep lawbo leitri heraki aduba tuba matamda party gi lusingba singa masum MLA singa unaduna tawgadaba natragana tawroidaba gi matangna phirep ama lawraba yai heraki ANPP gi mathangna pauksi asina JDU Manipur State Unit ki makok thongba lusingba singi manungda amagasu telephone gi thangna tha sigi taragani panda pangthokodriwa presidential policy da party asina BJP na lusingba Manipur lengak to sagolakli bana Draupadi Murmu da party sigi MLA taruk magna vote adumak pigadra haina songki wang sigi pakhumda lusingba sina center da lengak pairiba BJP na lusingba NDA lengak ta JDU gi makedi sawatuna mapang ona satminarakli banina ma ki party gi oina di BJP gi mere basida adumak vote pigani haibigi thajaba lairi BJP na lusingba NDA lengak na puthorakpa mere basida vote piba natragana pidabagi matangna haujuk phawbi oina di JDU Manipur State Unit ki oina karimata khanaba laitri loinana party gi central leaders singi makedi gi karimata hairakpa laitri haina phongdoraki panma yabade Manipur gi apun masit humpu gi manungda lengak sibulu singlakliba BJP na sit kuntra gi thoigi mapu oiribani aduga lemhauriba sit kungani pangi manungdana NPP ki sit taret JDU gi taruk NPF ki manga Congress ki manga
KPA gi ani amasum independent gi seat ahum oiribani apun be seat sing asigi manungdagi Congress gi manga amasum independent amanatana lemhauriba singdi leingak sida sagolaklibani pangthokodoriba mikhal asida vote thadagadaba electoral college ki apunba voter singi manungdagi sada yankhai gi mathakta Draupadi Murmu da vote piraktrabadi mai pakthabagi phibamda lairibani aduga haujik phawbigi oina BJP na lengak paiba state sing tharaga party gi MP singi vote sing pulap tinsina sada nifu phawbada irai laina phangma yabagi phibamda lairibani leba asigi state union territory singdagi karakpa MP singi apunba vote ki beluna लाख मंगा का लिसिंग निफुग हमदोय के सनी ओइरगा मिखल असिदा बोट थादनगदबा इलेक्टर सिंगी अपुनबा बोट की बेलुना लाख तरा का लिसिंग मार्फुग तरुका समरिगा कुंथ्रागा मथु ओइरिबनि अपुनबा इलेक्टर सिंगी बोट की बेलु सिगी मनुंगदगी द्रौपदी मुर्मुना माय पाके हरबदी तंगाय फदना सादा यांखैगी मथक्ता फंगबगी मथौ तारिबनि हैना पाउसना सु फुंदोरकली अतोपा पाउमना Kangla mamang na sangsin kiba phi thongdaba khongjang gi ningsing thoram pangthokre Manipur gi aphaspa pumlo lokthokina bagi pandamna kumja English ngani ga mari gi July taraga manga da thauna phabilamdam sigi nupi taraga ni thoina Kangla gi nungsup thangba sana thongda matamaduda Kangla manungda laikhiba Assam Rifles ki mayokta phi thongdana aphaspa gi mayokta sangsin kiba khongjang bo ngasi anti repressions day 2022 haiduna thangmai bandagi Kuntok Hanbi Sangle na pangthokre Thauramasi Observation Committee Anti Repression Day 2022 amasum thangmaiban apunba nupi lufna punasinmani Khongjang adura saruk yakhiba nupi taragani thugi manungdigi haujik hingliba nupi mapan bungasugi thauramsida khudol pot piduna ikai khumna botki Thauramga mari lainana Observation Committee gi thaupubi ama oibadana Amkil gi General Secretary oiribi NG Prabatina Fongdokibada Kanglabo Assam Rifles na Thado Halaga Mapamasigi Lepam Singbu Yelhomi Singna Sinabana Aikogi Ningtamba Masum Iromdam Lepsavigi Iho Loire Hibanati Tangzam Manorama Bu Shiphaishin Ekaikumnaba Manghalaba Matunda Private Part Nomai Maru Taret Hapsinduna Sanga Rasikadaba Sajasatuna Hatkiba Nupi Nahapun Makpu Otningba Matamda Otpa Ngammi utkiba yamna usit thawoidaba miot mine adugidama ima taragani thoina nupi singi mut sinduna singnabagi khongjang sathakibani haidi losalak poina naharol gi thaudang poksi da phongba to papawmana IMC gi corporator amana housing for all scheme da masagi imungi miyoi loina hapsilamle Prime Minister Modi na lebak sida lairiba Mayum ningthina saba ngamjadraba lairabagi pankhai makhada lairiba miyoi singi mayum makai sajana bahaukiba English ngani taraga mangar haudokiba PMAY Housing for All Urban Mission Manipur dadi corporator kharana masagi senda lambi onthokpadagi fagita hale scheme asigi khudong saba lauduna hauji IMC gi ward number 20 gi manung sanna lairibi ye school kendra gi Wangkhai Pukramam Lairektagi Ward Sigi Corporator Oiribi Lakrakpam Tombina Asengba Beneficiary Hapigi Mota Magi Imung Manungi Miyai Loina Hapsinduna Lupa Lakya Kaithoktuna Laktholamde Pauksiyasina Hiram Sigi Matangna Thizin Humzilubuda Panglakpa Paugi Likunamagi Matungina Bharat Sarkar gi Ministry of Housing and Urban Development gi Miyang Makhada Paikhat Kadaba Lairabasingi Mayum Makai Shabagi Thabak Manipur gi Oina Mahut ki Makhada IMC na Paikhat Kadabani Adubu Fazakrabri scheme asigi khudongchaba pigani haiduna corporator Lakrakpam Tombina beneficiary kayadagi yamdrabada lupa lakh manga dagi lakh taret phawba lobibi yauri Amaramda lairabagi pankhai makhada lairiba mayum makai saba ngamjadraba miyoi singi imung makai sabagi mahuta corporator Lakrakpam Tombina magi laikhidraba Mapuroiba yauna magi masanupi amadi mamauna singbagi ming hapsilagi scheme asigi lupa lakh kaya lakthoklambani Mamang thakta tungan case kya mayuk narurabagi corporator Lakrakpam Tombina English sing anida aroiboina PMAY Urban gi makhada mayum makai shanabagi thokiba list ki serial number 10228 magi laikhidraba Mapuroiba Wangkhai Pukramam Lairektagi Lakrakpam hitalar sai humdra apuko laikhidraba El Thambal yaimagi maming hapsinduna scheme sigi piribul pa lakaya gi senphamadu kaithoktuna lakthoramani Tashengnamaki di corporator Tombigi laikhidraba Mapuroiba si Mana hinglingi matamda Manipur Sarkar gi veterinary department da field assistant oiramani Makhatana English ngani kungani thuida IMC na PMA
अर्बान की यूम कई सानब थोकलिबा बेनिफिशियरी लिस्ट नंबर 10227 हापसिंदुना पैसा लाथोख्रब लौक्रफम अमूबा से निफुगनित अपोको लेखिद्रबा हिटलर वांखई बुखामम लेरेक्ट लेरिबा मियोइसी कॉर्पोरेटर तोंबी की मचानुपा ओइबी की मथक्ता IMC द कॉन्ट्रैक्ट ड्राइवर ओइनसु अदुगा लिस्ट नंबर 10229 यावरी वांखई पुख्रमम लेरेक्तगी लौक्रापम ओंबी रिता से निफुगनित अपोको वाई बिजोइसिना कॉर्पोरेटर तोंबी की ममौ नुपीनी रिता की मापुरोइबसिना लिस्ट नंबर 10227 यावरीबा कॉर्पोरेटर तोंबी की IMC द यावरीबा ड्राइवर ओइरिबा अमुबगी लोइनबिनी हाइरिबा लिस्ट असि सीरियल नंबर 10230 द यावरीबा वांखै हिजम लेरक्तगी लोक्रापम संजारानी अपोप लेखिद्रबा नबा हाइरिबसिना कॉर्पोरेटर तोंबी की मयुम पानख्रबी मसानुपीनी हाइरिबा मसानुपी असि हौजी हौजी जेम्स हॉस्पिटल स्टाफ नर्स ओइरिबिनी अदुगा मसानुपी संजारानी की मापुरोइबा माइकाम लाखपतिसु मणिपुर पुलिस डिपार्टमेंट ने थबक तौरी कॉर्पोरेटर तोंबीना मसानुपी बिस्की की कानब फंगननबा सांजारानी की अपोपगी ममिंग हिटलर की महुत लेखिद्रब नबा हाइजिंदुना इसकी की कानब लौथोरमने मसिदसनतन IMC की वार्ड नंबर 20 के कॉर्पोरेटर लौक्रापम तोंबीना बेनिफिशियरी लिस्ट की सीरियल नंबर 9976 यावरिबा वांखै पुख्रबम लेरक्तिगी करम गोनिल से यंखै के थ्रू अपोप लेखिद्रब के बीरसान अमदी सीरियल नंबर 9982 यावरिबा वांखै पुख्रबम लेरक्तगी करम ओंबी शांतिबला सै निफुगन निपान अपोक्पा लाइतोंजम निंगथौ हारिबा अनिसी मतै मनावनी युम अमतदा पुन लेमिनरिबनी हारिबा मतै मनाव अनि एसिबु हानदगी मयुम मकै निंगथिन सादुन लेजरिबनी अदुबु कॉर्पोरेटर तोंबीना मतै मनावगी ममिंग मिंगसिसु तोंगान लिस्ट हापतुना PMGAY हाउसिंग फॉर ऑल अर्बान की युम सानबगी सनफमसिंग काइथोक्तुना लाथोलमनी मसिगुम्बा IMC की कॉर्पोरेटर खरगी सेंदाल लंबी ओइना सथरकपा थौरांगना मणिपुरदि तसिंग लाइरबगी पनखै मखाद लेरिबा मयुम मकै साब ngamजद्रबा मियोय क्यादि स्कीम की कानब फंगदना वकतफम खंगदना लेनरी हाइनस पाउसना फोंदोरक्ली हौजगुइनदि म्याम पाउस मतांग से लुसिंजरगे मसु म्याम पुन अनव अपडेट ngamiनसी एंड थैंक यू